ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃꯅꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯇꯣꯞꯄ ꯌꯨꯝꯊꯪꯅꯕ ꯂꯩꯄꯥꯛꯁꯤꯡꯗ ꯆꯠꯇꯨꯅ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ, ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯆꯠꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯪꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯌꯣꯟꯕ ꯑꯁꯤ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯁꯨ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯁꯤꯟꯅꯔꯛꯏ꯫ ꯈꯨꯡꯒꯪ ꯑꯃꯈꯛꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯏꯕꯤ ꯀꯧꯕꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛꯁꯨ ꯂꯩ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯂꯩ, ꯃꯗꯨꯗꯤ ꯕꯦꯔꯤ ꯑꯁꯤꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯄꯨꯁꯤꯜꯂꯛꯄ ꯃꯩꯈꯨ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤꯕꯨ ꯊꯛꯈ꯭ꯔꯕꯗꯤ ꯃꯤꯅ ꯀꯧꯕ ꯉꯥꯡꯕꯒ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯃꯍꯥꯛ꯫ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯒꯗꯕ ꯃꯇꯝꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯑꯕꯣꯛ ꯊꯣꯏꯕꯤꯗꯨ ꯀꯩꯊꯦꯜꯗꯒꯤ ꯕꯦꯔꯤ ꯃꯄꯨꯟ ꯑꯃꯠꯇ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯃꯊꯟꯇ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨ ꯁꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕꯤ ꯑꯕꯣꯛ ꯊꯣꯏꯕꯤꯕꯨ ꯎꯔꯗꯨꯅ ꯍꯥꯏꯅꯩ꯫ "ꯏꯇꯥꯎ, ꯑꯕꯣꯛ ꯊꯣꯏꯕꯤꯅꯤꯅꯦ ꯁꯤꯗꯤ꯫ ꯆꯩꯁꯨꯁꯤꯒ ꯌꯦꯡꯉꯨꯅꯦ, ꯂꯛꯅꯔꯨꯁꯤꯔꯥ? ꯂꯛꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯌꯥꯏꯅꯦ, ꯂꯛꯅꯔꯨꯁꯤꯅꯦ." ꯑꯍꯜ ꯑꯗꯨꯕꯨ ꯂꯛꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯒ ꯁꯛꯍꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯪꯁꯤꯟꯈꯤ꯫ ꯊꯣꯏꯕꯤ, ꯑꯍꯜ ꯑꯣꯏꯔꯕꯤ ꯊꯣꯏꯕꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯑꯕꯣꯛ ꯊꯣꯏꯕꯤ ꯍꯥꯏꯔꯒ ꯍꯦꯟꯅ ꯃꯁꯛ ꯈꯪꯅꯩ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯕꯣꯛ ꯊꯣꯏꯕꯤ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯃꯕꯨꯛꯆꯦꯜ ꯐꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯩꯅꯕꯤ ꯁꯥꯖꯠ ꯑꯃꯇꯪ ꯍꯦꯛ ꯍꯥꯏꯔꯕꯗ ꯃꯤꯅ ꯂꯛꯅꯔꯛꯄꯗ ꯃꯥꯅ ꯍꯦꯟꯅ ꯁꯥꯎꯖꯤꯟꯕ ꯃꯇꯧ ꯎꯠꯄ ꯑꯁꯤꯅꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯁꯥꯎꯕ ꯑꯁꯤꯅꯁꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯃꯥꯕꯨ ꯍꯦꯟꯅ ꯂꯛꯅꯅꯤꯡꯕ ꯐꯥꯎꯏ꯫ ꯄꯤꯕꯥꯒ ꯁꯛꯍꯦꯟꯒꯅ ꯑꯕꯣꯛ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ, "ꯍꯣ ꯑꯕꯣꯛ ꯊꯣꯏꯕꯤ, ꯑꯕꯣꯛꯄꯨ ꯀꯥꯏ ꯆꯠꯂꯤꯅꯣ? ꯀꯩꯊꯦꯜꯗꯔꯣ? ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯅꯈꯣꯏꯅ? ꯃꯤꯠꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯅꯁꯛ ꯅꯁꯥꯒ ꯑꯃꯠꯇ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯩꯅꯣꯗ ꯑꯕꯣꯛ, ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ?" "ꯍꯣ, ꯈꯪꯗ꯭ꯔꯦ, ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯏꯁꯥꯒꯤ ꯁꯛꯇꯝ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯂꯣꯏꯔꯦꯍꯦ ꯑꯩꯈꯣꯏ ꯑꯕꯣꯛ ꯊꯣꯏꯕꯤꯁꯤꯗꯤ꯫ ꯑꯕꯣꯛ ꯊꯣꯏꯕꯤ, ꯅꯪꯗꯤ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯜꯂꯝꯃꯤꯅ." "ꯂꯩꯅꯥ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯍꯩ, ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯃꯠꯇ ꯊꯣꯏꯕꯤ ꯑꯩꯒꯤ ꯏꯁꯥꯗ ꯆꯪꯕ ꯅꯠꯇꯦ꯫ ꯆꯍꯤ ꯈꯔ ꯌꯥꯝꯖꯔꯕꯁꯨ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯃꯠꯇ ꯄꯛꯄ ミꯁꯛ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯂꯩꯔꯤꯕꯁꯤꯅꯤ." "ꯍꯣꯏꯗ, ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯕꯣꯛ ꯊꯣꯏꯕꯤꯗꯤ ꯃꯁꯥ ꯌꯥꯝ ꯐꯔꯤꯗ." "ꯐꯔꯤ꯫ ꯑꯩꯒꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨ ꯍꯟꯗꯛꯁꯦ ꯂꯣꯛ ꯈꯔ ꯀꯪꯈꯨ ꯈꯨꯏ꯫ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯅ ꯕꯦꯔꯤ ꯈꯔ ꯊꯛꯄ ꯑꯁꯤꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯤꯅꯤ." "ꯕꯦꯔꯤꯊꯛꯄ ꯍꯥꯏꯕ? ꯑꯩꯈꯣꯏ ꯏꯕꯣꯛ ꯊꯣꯏꯕꯤꯗꯤ ꯕꯦꯔꯤꯒ ꯊꯛꯄ꯭ꯔꯣ ꯍꯥꯏꯁꯦ?" "ꯀꯩꯅꯣꯗ, ꯕꯦꯔꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯕ, ꯃꯁꯤ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯕ ꯅꯠꯇꯦꯗ꯫ ꯅꯣꯡꯃꯒꯤ ꯃꯆꯩ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯊꯛꯍꯧꯗ꯭ꯔꯕꯗꯤ ꯉꯥꯎ ꯆꯦꯜꯂꯤꯕꯅꯤ꯫ ꯄꯥꯝꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦ꯫ ꯑꯩꯅꯅꯦ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯐꯥꯎꯕ ꯍꯥꯏꯔꯤꯕꯅꯤ, ꯍꯌꯦꯡ ꯑꯩꯅ ꯁꯤꯕꯒꯤ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯕꯦꯔꯤ ꯃꯄꯨꯟꯅ ꯃꯩꯆꯝ ꯑꯣꯏꯔꯛꯎ ꯍꯥꯏꯗꯅ." ꯑꯕꯣꯛ ꯊꯣꯏꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ꯫ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝꯅꯤ꯫ ꯅꯣꯛꯇꯨꯅ ꯍꯥꯏ, "ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯑꯕꯣꯛ ꯊꯣꯏꯕꯤꯁꯤꯗꯤ, ꯑꯌꯥꯕꯤꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯌꯥꯗ ꯌꯥꯔꯤꯕ꯭ꯔꯣ? ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯃꯁꯛ ꯇꯥꯛꯇ꯭ꯔꯤꯅ." "ꯑꯕꯣꯛ, ꯑꯩꯈꯣꯏꯒꯤ ꯁꯛꯁꯦ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯔꯁꯨ ꯈꯣꯟꯖꯦꯜꯁꯤꯐꯥꯎꯗꯤ ꯈꯪꯕ ꯌꯥꯏꯅ." "ꯈꯣꯟꯖꯦꯜ ꯍꯥꯏꯕ? ꯈꯪꯗ꯭ꯔꯦꯗ, ꯂꯥꯛꯁꯤꯟꯕ ꯑꯝꯇ ꯉꯝꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯈꯣꯏ, ꯅꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯐꯖꯐꯝ ꯏꯔꯩ ꯍꯦꯛ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯦ꯫ ꯑꯗꯨꯗ ꯍꯦꯛ ꯕꯦꯔꯤꯗꯤ ꯊꯛꯅꯤꯡꯂꯛꯄ, ꯅꯣꯡꯃꯒꯤ ꯊꯛꯍꯧꯗ꯭ꯔꯗꯤ ꯌꯥꯗꯦꯗꯣ꯫ ꯄꯥꯈꯣꯟ ꯁꯤꯅꯤꯡꯉꯥꯏ ꯑꯉꯥꯡ ꯅꯨꯕꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦꯗ꯫ ꯑꯗꯨꯗꯅꯦ ꯑꯩꯅ ꯑꯗꯨꯝ ꯀꯩꯊꯦꯜꯗ ꯆꯠꯂꯕ." "ꯕꯦꯔꯤ ꯂꯩꯕ ꯆꯠꯄꯒꯤ ꯑꯣꯏꯔꯦ? ꯑꯕꯣꯛ, ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯆꯔꯨꯒꯦ꯫ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯀꯦꯗꯤ ꯂꯩꯇꯦ, ꯌꯥꯅꯤ, ꯑꯩꯈꯣꯏ ꯆꯠꯂꯨꯒꯦ꯫ ꯑꯕꯣꯛ, ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯐꯝꯃꯒ ꯂꯩꯕꯤꯔꯣꯀꯣ." "ꯌꯥꯔꯅꯤ, ꯀꯩꯊꯦꯜꯁꯨ ꯌꯧꯒꯗꯧꯔꯤ, ꯑꯩ ꯑꯗꯨꯝ ꯆꯠꯆꯔꯒꯦ꯫ ꯑꯗꯣ ꯏꯕꯣꯛ, ꯋꯥ ꯑꯝꯇ ꯁꯨꯝ, ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤꯒ ꯂꯩꯇ꯭ꯔꯣ? ꯌꯥꯔꯗꯤ ꯃꯁꯛ ꯃꯇꯧꯒ ꯈꯔ ꯑꯗꯨꯝ ꯐꯖꯕ." "ꯍꯩ, ꯀꯗꯥꯏꯗꯒꯤ ꯏꯁꯨꯅꯣ? ꯆꯠꯂꯣ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯆꯠꯀꯦꯀꯣ꯫ ꯀꯗꯥꯏꯗꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯣ? ꯆꯠꯂꯣ." "ꯀꯩꯅꯣ ꯑꯕꯣꯛ, ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ, ꯌꯥꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ?" "ꯍꯣꯏ, ꯌꯥꯗꯦ ꯍꯪꯉꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ ꯑꯝꯇ, ꯆꯠꯂꯣ." "ꯀꯩꯅꯣ ꯑꯕꯣꯛ, ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ, ꯌꯥꯗ꯭ꯔꯕ ꯀꯩꯅꯣ?" "ꯑꯣ, ꯌꯥꯗꯦ ꯍꯪꯉꯛꯀꯅꯨ ꯑꯝꯇ, ꯆꯠꯂꯣ." ꯑꯁ, ꯑꯩꯈꯣꯏ ꯑꯕꯣꯛ ꯊꯣꯏꯕꯤꯁꯤ ꯌꯥꯝ ꯁꯥꯎꯒꯜꯂꯤꯍꯦ꯫ ꯂꯩꯇꯦꯀꯣ ꯍꯦꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯁꯤꯕꯨ꯫ "ꯑꯣ, ꯂꯩꯇꯦ, ꯀꯗꯥꯏꯗꯒꯤ ꯏꯁꯨ ꯅꯨꯄꯤꯅꯣ? ꯑꯃꯠꯇ ꯂꯩꯇꯦ." "ꯃꯤꯅꯗꯤ ꯂꯩ ꯍꯥꯏꯗ."
ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯃꯈꯥ ꯇꯥꯒꯗꯧꯔꯤ ꯆꯠꯂꯣ 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 ꯆꯩꯁꯤꯅ ꯀꯜꯂꯒꯅꯦ ꯇꯥꯟꯗ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨ ꯁꯠꯍꯦꯛ ꯊꯥꯡꯒꯠꯂꯤ ꯄꯤꯕꯥꯅ ꯍꯥꯏ ꯑꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯕꯦꯔꯥꯅꯤꯍꯦ ꯇꯨꯕ ꯇꯥꯔꯤꯅꯦ ꯑꯕꯣꯛ ꯅꯪꯕꯣ ꯆꯩꯁꯨꯗꯣ ꯊꯥꯡꯒꯠꯂꯗꯤ ꯇꯨꯔꯅꯤꯕ ꯍꯩ ꯅꯄꯥ ꯌꯥꯡꯉꯩ ꯃꯆꯥꯖꯥ ꯆꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ ꯑꯣ ꯐꯔꯦ ꯑꯕꯣꯛꯅ ꯌꯥꯝ ꯄꯥꯝꯖꯕ ꯕꯦꯔꯤꯗꯣ ꯃꯄꯨꯜ ꯑꯃꯠꯇ ꯅꯠꯇꯦ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯒ ꯅꯣꯡꯃ ꯂꯥꯛꯀꯦ ꯑꯕꯣꯛꯀꯤꯅꯁꯨ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯥ ꯌꯦꯡꯕ ꯑꯣꯏꯅ ꯀꯣ ꯑꯕꯣꯛ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ ꯑꯕꯣꯛ ꯊꯣꯏꯕꯤ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯇꯦꯟ ꯑꯗꯨꯗ ꯃꯅꯝ ꯉꯥꯗꯨꯅ ꯐꯝꯗꯨꯅ ꯕꯦꯔꯤ ꯃꯆꯩ ꯑꯃ ꯆꯝꯂꯤ ꯃꯗꯨꯕꯨ ꯊꯛꯅꯅꯕ ꯃꯍꯥꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯊꯕꯥꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯇꯣꯔꯛꯄꯗ ꯕꯦꯔꯤ ꯃꯅꯝ ꯋꯥ ꯋꯥ ꯅꯝꯂꯛꯄ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ ꯃꯥꯡꯒꯣꯜꯗ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯕꯦꯔꯤ ꯊꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏ ꯍꯅꯨꯕꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯕꯦꯔꯤ ꯊꯛꯄ ꯃꯇꯝꯂꯣ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯂꯥꯏꯗꯨꯛ ꯊꯟꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯕꯦꯔꯤꯒꯤ ꯃꯅꯝꯗꯣ ꯑꯗꯨ ꯉꯥꯛꯇ ꯉꯥꯏꯔꯤ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯕꯦꯔꯤ ꯑꯁꯤꯗ ꯊꯛꯄꯤꯔꯅꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯩꯗꯀꯣ ꯃꯈꯨꯠ ꯈꯨꯕꯤ ꯑꯃꯗꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯆꯞꯂꯤꯕ ꯕꯦꯔꯤ ꯑꯗꯨ ꯃꯆꯤꯟꯕꯥꯟ ꯃꯄꯥ ꯇꯝꯅ ꯊꯣꯏꯕꯤ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯃꯨꯛ ꯐꯥꯎꯕꯗ ꯄꯦꯟꯅ ꯆꯤꯡꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯕꯦꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯊꯛꯄ ꯉꯝꯕꯒꯤ ꯃꯑꯣꯡ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯇꯦ ꯃꯥꯒꯤ ꯕꯦꯔꯤ ꯑꯁꯤꯗ ꯊꯛꯄꯤꯔꯅꯨꯅ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯐꯃꯨꯡꯗ ꯆꯪꯂꯒ ꯑꯍꯨ ꯑꯍꯨ ꯍꯥꯏꯅ ꯑꯃꯨꯛ ꯇꯣꯏꯕ ꯈꯨꯔꯒꯗꯕꯁꯤꯅ ꯍꯣ ꯇꯥꯅꯤꯡꯗꯦ ꯈꯨꯔꯛꯀꯅꯨ ꯍꯥꯏꯔꯁꯨ ꯈꯨꯔꯛꯀꯅꯤꯅꯦ ꯊꯣꯏꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ ꯃꯁꯤ ꯊꯛꯂꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜꯁꯦ ꯄꯣꯊꯥꯕꯅꯤꯗ ꯑꯦ ꯍꯅꯨꯕꯤ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯥꯔꯤꯕ ꯌꯨꯝꯁꯤꯗ ꯂꯩꯖꯩ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯇꯧꯕ ꯅꯠꯇꯦ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯅꯆꯥꯅꯨꯄꯥꯗꯒꯤ ꯁꯦꯜ ꯅꯤꯕ ꯕꯦꯔꯤ ꯊꯛꯇꯨꯅ ꯅꯪꯅ ꯁꯦꯜ ꯃꯥꯡꯍꯟꯕ ꯇꯧꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯔꯝ ꯍꯥꯏꯅꯅꯣꯕ ꯅꯪꯕꯨ ꯉꯥꯡꯅꯗꯣꯏꯁꯦ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯁꯤꯒꯨꯝꯅ ꯊꯛꯇꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ ꯊꯛꯄꯤꯔꯅꯨ ꯊꯛꯄꯤꯔꯅꯨ ꯕꯦꯔꯤꯒꯤ ꯃꯩꯈꯨꯒꯤ ꯃꯅꯝꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯊꯛꯂꯅꯨꯀꯣ ꯍꯅꯨꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯊꯣꯏꯕꯤ ꯕꯦꯔꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯊꯛꯄ ꯉꯝꯂꯝꯗꯦ ꯃꯗꯨ ꯃꯈꯥꯗ ꯇꯞꯅ ꯊꯥꯗꯈꯤ ꯕꯦꯔꯤ ꯑꯗꯨꯅ ꯆꯥꯛꯂꯝꯕ ꯃꯩꯔꯤ ꯑꯗꯨꯁꯨ ꯇꯞꯅ ꯑꯁꯨꯝ ꯃꯨꯠꯈꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯐꯝꯂꯤ ꯊꯕꯥꯁꯨ ꯇꯧꯕ ꯌꯥꯕ ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯕꯣ ꯀꯩꯗꯧꯔꯦ ꯎꯪꯗꯨꯅ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯕꯨ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯆꯥꯛꯇꯤ ꯏꯃꯥꯅ ꯊꯣꯡꯍꯧꯔꯦ ꯌꯨꯝꯁꯤꯗ ꯃꯈꯣꯏ ꯃꯔꯤꯗ ꯂꯩꯕꯅꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄा ꯃꯃꯧ ꯅꯨꯄꯤ ꯃꯁꯨ ꯅꯨꯄꯤ ꯃꯈꯣꯏ ꯈꯛꯇꯅꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯊꯣꯏꯕꯤꯕꯨ ꯃꯊꯃꯣꯏꯅ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯀꯌꯥ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯦꯝ ꯊꯣꯏꯕꯤꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯤ ꯃꯁꯤ ꯄꯨꯝꯕ ꯊꯣꯏꯕꯤꯅ ꯈꯪꯗꯕ ꯅꯠꯇꯦ ꯊꯕꯥꯅ ꯋꯥ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯑꯗꯣ ꯑꯕꯣ ꯅꯪꯅ ꯁꯨꯝ ꯕꯦꯔꯤ ꯊꯛꯏꯁꯤ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯀꯌꯥꯝ ꯍꯥꯎꯒꯦꯕ ꯅꯪꯅ ꯕꯦꯔꯤ ꯊꯛꯄꯁꯦ ꯏꯃꯥꯅ ꯌꯥꯝ ꯉꯥꯡꯉꯤ ꯊꯛꯑꯅꯨꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯀꯣ ꯑꯕꯣ ꯁꯦ ꯍꯥꯏꯌꯣꯕꯁꯦ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣꯅꯦ ꯏꯁꯨ ꯕꯦꯔꯤ ꯑꯁꯤ ꯊꯛꯂꯒ ꯑꯩꯁꯨ ꯋꯥꯈꯜ ꯑꯁꯤ ꯄꯣꯊꯥꯖꯔꯤꯕꯅꯤ ꯐꯔꯦ ꯅꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯛꯇꯕ ꯇꯥꯕꯅꯤ ꯑꯗꯨꯅꯦꯕ ꯂꯣꯛꯁꯨ ꯍꯦꯛ ꯍꯦꯛ ꯈꯨꯔꯤꯕꯗꯨꯅꯤ ꯕꯦꯔꯤ ꯌꯥꯝꯅ ꯊꯛꯄꯩꯅꯤ ꯊꯛꯑꯅꯨꯀꯣ ꯑꯕꯣ ꯊꯛꯑꯔꯣꯏꯒꯦ ꯑꯗꯨꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯅꯁꯨ ꯀꯩꯁꯨ ꯉꯥꯡꯉꯔꯣꯏ ꯍꯣꯏ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯩ ꯁꯥꯖꯧꯅ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯅ ꯐꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯐꯝꯊꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯍꯥꯏ ꯏꯄꯥꯒꯤ ꯊꯕꯥ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯀꯜꯂꯛꯎ ꯄꯥꯕꯨꯡ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯄꯥꯕꯨꯡ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯏꯃꯥ ꯂꯣꯛ ꯈꯪꯈꯨ ꯈꯨꯕꯗꯨꯕꯨ ꯐꯔꯕ꯭ꯔꯣ ꯐꯔꯦ ꯅꯃꯧ ꯅꯨꯄꯤꯅꯁꯨ ꯀꯟꯅ ꯍꯥꯏꯔꯤꯕꯗꯨꯅꯤ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯗꯣ ꯇꯣꯛ ꯃꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯍꯛꯆꯥꯡ ꯁꯣꯛꯍꯟꯅꯅꯕꯅꯤ ꯍꯣꯏ ꯏꯃꯥꯁꯨ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯊꯕꯥꯅ ꯏꯁꯤꯡ ꯀꯜꯂꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ
ꯄꯥꯕꯨꯡ ꯁꯦ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯊꯕꯥꯁꯨ ꯑꯃꯨꯛ ꯐꯝꯊꯔꯛꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯃꯈꯣꯏ ꯂꯩꯅꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯤꯕ ꯄꯤꯕꯥꯒ ꯁꯒꯦꯟꯒꯗꯣ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯤ ꯆꯠꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩ ꯇꯧꯒꯦꯕ ꯕꯦꯔꯤ ꯃꯄꯨꯜ ꯑꯃ ꯂꯩꯕꯤꯔꯒ ꯃꯈꯣꯏꯗ ꯍꯦꯛꯇ ꯆꯪꯒꯦꯕ ꯃꯁꯨ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯩꯕꯅꯦꯕ ꯃꯥꯅꯗꯤ ꯅꯍꯥꯟ ꯂꯩꯇꯦꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯇꯧꯁꯟꯅꯔꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯀꯗꯔ ꯍꯩꯈ꯭ꯔꯕ ꯍꯅꯨꯕꯤꯅꯤ ꯂꯩꯕꯅꯤ ꯃꯁꯨ ꯅꯨꯄꯤ ꯑꯃ ꯃꯁꯛ ꯀꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯕꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯨꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯕꯦꯔꯤ ꯑꯃ ꯂꯩꯕꯤꯔꯒ ꯊꯦꯝꯕꯗ ꯑꯗꯨ ꯌꯥꯅꯤꯗ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯦ ꯕꯦꯔꯤ ꯌꯣꯟꯐꯝꯗ ꯆꯪꯗꯨꯅ ꯕꯦꯔꯤ ꯃꯄꯨꯜ ꯑꯅꯤ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯒꯤ ꯃꯄꯨꯜ ꯑꯅꯤꯁꯤꯅꯗꯤ ꯌꯥꯔꯅꯤ ꯀꯩꯅꯣ ꯍꯣꯏꯗ ꯌꯥꯔꯦ ꯍꯅꯨꯕꯤ ꯃꯥꯅꯕꯨ ꯀꯌꯥꯝ ꯊꯛꯀꯅꯤ ꯍꯥꯏꯕꯒꯦ ꯄꯤꯕꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯕꯣꯛ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯤ ꯄꯤꯕꯥꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯥꯏ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯂꯔꯦ ꯄꯤꯕꯥꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯏ ꯑꯕꯣꯛ ꯊꯣꯏꯕꯤ ꯑꯕꯣꯛꯄꯨ ꯂꯩꯕ꯭ꯔꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯕꯗ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯑꯕꯣꯛ ꯊꯣꯏꯕꯤ ꯊꯣꯔꯛꯂꯦ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯅꯈꯣꯏꯕꯣ ꯑꯕꯣꯛ ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯨꯛ ꯂꯝꯕꯤꯗ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯑꯕꯣꯛꯀꯤ ꯕꯦꯔꯤ ꯃꯄꯨꯜ ꯑꯅꯤꯇ ꯊꯤꯜꯂꯨꯒꯦ ꯍꯥꯏꯅ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯍꯥ ꯕꯦꯔꯤ ꯍꯥꯏꯕ ꯊꯣꯏꯕꯤ ꯃꯈꯣꯏꯅ ꯕꯦꯔꯤ ꯄꯜꯂꯛꯄ ꯑꯁꯤꯗ ꯕꯦꯔꯤꯒꯤ ꯃꯍꯥꯎ ꯑꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯂꯦ ꯍꯥꯎꯈ꯭ꯔꯕꯅꯤꯗ ꯅꯍꯥꯟ ꯅꯣꯡꯃ ꯃꯃꯧ ꯅꯨꯄꯤꯅ ꯉꯥꯡꯕ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯕꯦꯔꯤ ꯊꯛꯈꯤꯗ꯭ꯔꯕꯅꯤ ꯉꯁꯤ ꯕꯦꯔꯤ ꯄꯜꯂꯛꯄ ꯑꯁꯤꯗ ꯈꯪꯊꯛ ꯍꯦꯛ ꯊꯛꯅꯤꯡꯂꯛꯂꯦ ꯑꯃꯨꯛ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯍꯥꯏꯖꯩ ꯑꯩꯕꯨ ꯕꯦꯔꯤꯅꯒ ꯊꯛꯇꯕ ꯀꯨꯏꯁꯤꯜꯂꯛꯄꯅꯦ ꯊꯛꯅꯤꯡꯗꯨꯅꯁꯨ ꯂꯩꯔꯝꯕꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯕꯦꯔꯤ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯍꯦꯛꯇ ꯂꯧꯍꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯍꯣꯏꯗ ꯂꯧꯍꯧꯔꯒꯦ ꯇꯨꯃꯤꯟꯅ ꯊꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯣꯏ ꯀꯗꯥꯏ ꯕꯦꯔꯤ ꯍꯥꯏꯕꯗꯨ ꯄꯤꯔꯛꯎꯅꯦꯍꯦ ꯄꯤꯕꯥꯅ ꯆꯠꯄꯤꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯎꯅ ꯊꯛꯄꯤꯌꯨ ꯐꯔꯦꯗ ꯃꯄꯨꯜ ꯑꯅꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯨꯏꯅ ꯆꯠꯂꯅꯤꯗ ꯄꯤꯕꯥꯅ ꯃꯃꯤꯠ ꯑꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯍꯅꯨꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯁꯈꯦꯟꯅ ꯍꯥꯏ ꯑꯕꯣꯛ ꯊꯣꯏꯕꯤ ꯑꯕꯣꯛꯁꯦ ꯑꯍꯜꯗꯤ ꯐꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯍꯧꯅ ꯂꯣꯟꯆꯠ ꯏꯌꯥꯎ ꯑꯃ ꯌꯥꯎꯗ꯭ꯔꯤ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯐꯝꯃꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯑꯝꯇ ꯍꯦꯛ ꯍꯥꯏꯗꯦ ꯐꯝꯅꯤꯡꯈ꯭ꯔꯦꯗ ꯑꯕꯣꯛ ꯑꯩꯈꯣꯏꯗꯤ ꯍꯩꯃ ꯑꯩꯗꯤ ꯕꯦꯔꯤꯒꯤ ꯋꯥꯈꯜꯗ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯏꯗꯅ ꯍꯣ ꯐꯝꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯧꯏ ꯊꯕꯥ ꯍꯩ ꯏꯁꯨ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯐꯛ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦ ꯃꯤ ꯂꯥꯛꯏꯅꯦ ꯅꯪꯕꯣ ꯃꯍꯥꯛꯅ ꯍꯥꯏꯕꯒ ꯏꯃꯨꯡꯗꯒꯤ ꯊꯕꯥꯅ ꯃꯈꯨꯠꯇ ꯐꯛ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯏ ꯑꯕꯣ ꯐꯛ ꯊꯥꯔꯕꯅꯤ ꯄꯤꯕꯥꯗꯤ ꯊꯕꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯕꯥꯗꯤ ꯏꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯅꯤ ꯐꯛꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯍꯩꯃ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯌꯦꯡꯂꯤꯕꯗꯨꯅ ꯏꯕꯨꯡꯉꯣ ꯏꯃꯨꯡꯗ ꯀꯔꯤ ꯆꯪꯈ꯭ꯔꯒꯦꯅꯦ ꯐꯛꯁꯤꯗ ꯐꯝꯃꯨꯅꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯣ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦꯍꯦ ꯐꯛꯁꯤꯗ ꯐꯝꯃꯣ ꯏꯍꯦ ꯁꯒꯦꯟꯅ ꯃꯈꯨꯠꯇꯨꯅ ꯊꯣꯛ ꯏꯟꯕꯗ ꯄꯤꯕꯥꯗꯣ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯍꯣꯏ ꯐꯝꯒꯦ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯊꯩ ꯊꯣꯏꯕꯤꯁꯨ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯃꯤ ꯄꯤꯕꯥꯅ ꯍꯥꯏ ꯑꯕꯣꯛ ꯊꯣꯏꯕꯤ ꯑꯩ ꯋꯥ ꯑꯃ ꯁꯨꯝ ꯍꯥꯏꯒꯦꯅ ꯀꯔꯤ ꯋꯥꯅꯣ ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯗꯨꯒꯅꯦ ꯊꯨꯅ ꯍꯟꯈꯣ ꯁꯤꯗ ꯀꯨꯏꯅ ꯐꯝꯒꯅꯨ ꯁꯨꯝꯗꯧꯕ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤ ꯊꯕꯥꯁꯦ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯃꯥꯕꯨ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤ ꯊꯕꯥꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯣꯗꯅ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩ ꯑꯕꯣꯛꯀꯤ ꯕꯦꯔꯤ ꯃꯄꯨꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯔꯛꯀꯦꯕ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯆꯠꯈ꯭ꯔꯣ ꯍꯦꯔꯥ ꯑꯩꯕꯨ ꯕꯦꯔꯤꯗ ꯌꯥꯝꯅ ꯆꯣꯞꯄ ꯍꯅꯨꯕꯤꯗꯧꯅ ꯆꯠꯈ꯭ꯔꯣ ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯤꯍꯨꯜ ꯑꯃ ꯇꯧꯏꯅꯦ ꯂꯥꯛꯀꯅꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯕꯦꯔꯤ ꯑꯅꯤꯁꯤꯗꯤꯅꯦ ꯂꯧꯍꯧꯔꯅꯤ ꯆꯠꯈ꯭ꯔꯣ ꯍꯣꯏꯕꯣ ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅꯀꯣ ꯁꯥꯎꯔꯅꯨ ꯁꯨꯝ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ
ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯩꯒꯤ ꯆꯩꯁꯨꯗꯨꯅ ꯀꯜꯂꯒ ꯇꯥꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯑꯩꯈꯣꯏ ꯆꯠꯆꯍꯧꯔꯒꯦ ꯃꯇꯥꯎ ꯁꯛꯍꯦꯟꯗ ꯌꯦꯡꯗꯨꯅ ꯏꯇꯥꯎ ꯂꯥꯎ ꯆꯠꯂꯁꯤ ꯃꯁꯤꯗ ꯁꯛꯍꯦꯟꯅ ꯈꯨꯝꯃꯤ ꯉꯥꯏꯈꯣ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯉꯥꯏꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯣꯛ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯑꯕꯣ ꯅꯁꯨ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯇꯥꯎꯗ ꯄꯤꯕꯗ ꯇꯥꯔꯁꯨ ꯑꯕꯣꯛ ꯊꯣꯏꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯔꯤꯁꯤꯗꯅ ꯏꯕꯣꯛꯀꯤ ꯕꯦꯔꯤꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯁꯨꯡꯋꯥꯠ ꯋꯥꯠꯍꯜꯂꯣꯏꯍꯦ ꯋꯥꯍꯩꯁꯤꯗ ꯊꯣꯏꯕꯤꯅ ꯁꯥꯎꯅ ꯅꯈꯣꯏꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦꯗ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯈꯥꯗꯒꯤ ꯂꯩꯇꯨꯝ ꯑꯃ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯍꯦꯛꯇ ꯊꯣꯝꯃꯤ ꯄꯤꯕꯥꯒ ꯁꯛꯍꯦꯟꯒ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤ ꯊꯣꯏꯕꯤꯅ ꯍꯥꯏꯖꯍꯧꯏ ꯀꯌꯥꯗ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯌꯦꯡꯉꯨꯅꯤꯍꯦ ꯃꯄꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯂꯝꯕꯤꯗ ꯈꯨꯗꯤ ꯊꯤꯖꯜꯂꯒ ꯌꯥꯃꯥꯡ ꯑꯗꯨ ꯇꯦꯛꯄ ꯑꯣꯏꯌꯨꯀꯣ ꯑꯃꯨꯛ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯩ ꯃꯈꯥꯗ ꯂꯩꯔꯤꯕ ꯕꯦꯔꯤ ꯃꯄꯨꯜ ꯑꯅꯤ ꯑꯗꯨ ꯃꯈꯨꯠꯅ ꯍꯦꯛ ꯊꯦꯡꯅꯩ ꯃꯗꯨꯗ ꯁꯥꯎꯔꯝꯕ ꯄꯨꯝꯕꯗꯨ ꯁ꯭ꯋꯥꯏ ꯐꯗꯨꯅ ꯍꯥꯏꯖꯩ ꯍꯣꯏꯗ ꯕꯦꯔꯤ ꯃꯄꯨꯜ ꯑꯅꯤꯁꯦ ꯃꯆꯩ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯊꯛꯂꯒ ꯂꯦꯟꯕ ꯍꯥꯏꯕꯗꯨꯅꯤ ꯃꯧ ꯅꯨꯄꯤ ꯎꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯄꯨꯁꯤꯟꯍꯧꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯕꯦꯔꯤ ꯃꯄꯨꯜ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯃꯍꯥꯛ ꯆꯪꯈꯤ ꯃꯝꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯊꯧꯁꯤꯡ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯅꯔꯤ ꯊꯣꯏꯕꯤ ꯕꯦꯔꯤ ꯑꯗꯨ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯊꯛꯅꯤꯡꯂꯦꯗ ꯇꯧꯔꯤꯁꯦ ꯀꯝꯗꯧꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯛꯂꯕꯗꯤ ꯌꯥꯔꯔꯣꯏ ꯏꯃꯧꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯏꯆꯥꯅꯨꯄꯥꯅ ꯌꯦꯅꯈꯥ ꯃꯅꯤꯡꯗ ꯃꯈꯣꯡ ꯍꯥꯝꯂꯤ ꯑꯩ ꯍꯦꯛꯇ ꯁꯪꯒꯣꯏ ꯃꯅꯤꯡ ꯑꯁꯤꯗ ꯄꯥꯛꯊꯔꯒ ꯆꯤꯡꯂꯨꯔꯒꯦ ꯑꯁꯨꯛ ꯊꯛꯅꯤꯡꯂꯕ ꯑꯁꯤꯕꯨ ꯊꯛꯅꯤꯡꯕꯁꯨ ꯐꯥꯎ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧꯕꯨ ꯀꯤꯖ ꯊꯛꯇꯗꯗꯤ ꯊꯛꯂꯒꯦ ꯍꯥꯏꯗꯨꯅ ꯕꯦꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ ꯁꯪꯒꯣꯏ ꯃꯅꯤꯡ ꯑꯗꯨꯗ ꯊꯩꯖꯤꯟꯗꯨꯅ ꯕꯦꯔꯤ ꯑꯗꯨ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯆꯝꯃꯤ ꯃꯌꯥꯗ ꯁꯠ ꯆꯤꯛꯇꯨꯅ ꯃꯩꯈꯨ ꯑꯗꯨ ꯑꯃꯨꯛꯇꯪ ꯃꯈꯅꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯋꯥ ꯂꯥꯎꯅ ꯆꯤꯡꯁꯤꯜꯂꯤ ꯕꯦꯔꯤ ꯃꯆꯩꯗꯨ ꯑꯃꯨꯛ ꯁꯠꯇꯣꯛꯇꯨꯅ ꯃꯩꯈꯨ ꯑꯗꯨ ꯋꯥ ꯑꯃꯨꯛ ꯀꯥꯝꯊꯣꯛꯏ ꯕꯦꯔꯤꯒꯤ ꯃꯍꯥꯎ ꯑꯗꯨ ꯐꯪꯕꯗ ꯃꯍꯥꯛ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ ꯍꯥꯎꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯑꯁꯨꯛ ꯃꯍꯥꯎ ꯂꯩꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯎꯈ꯭ꯔꯦ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯅꯨꯄꯥ ꯃꯈꯣꯏꯅ ꯌꯨꯗ ꯉꯥꯎꯕ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯩꯈꯣꯏꯅ ꯕꯦꯔꯤꯗ ꯉꯥꯎꯕ ꯑꯁꯨꯛ ꯍꯥꯎꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯅ ꯊꯥꯗꯣꯛꯆꯔꯨꯅꯤ ꯍꯥꯏꯕꯒꯦ ꯊꯥꯗꯣꯛꯑꯣꯏ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯛꯀꯅꯤ ꯑꯃꯨꯛꯀ ꯃꯆꯩ ꯑꯗꯨ ꯃꯆꯤꯟꯗ ꯊꯝꯗꯨꯅ ꯆꯤꯡꯏ ꯑꯁꯨꯝꯅ 3-4ꯔꯛ ꯆꯤꯡꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯁꯥꯖꯧ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯀꯣꯟ ꯑꯗꯨ ꯃꯈꯥꯗ ꯁꯠ ꯊꯝꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯩꯃꯥ ꯕꯦꯔꯤꯒ ꯑꯃꯨꯛ ꯊꯛꯏꯔꯕ ꯃꯅꯝꯁꯤꯗꯤ ꯏꯃꯥ ꯕꯦꯔꯤꯗꯣ ꯊꯛꯑꯅꯨꯅ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯊꯣꯏꯕꯤ ꯈꯪꯕ꯭ꯔꯦ ꯈꯪꯏ ꯈꯪꯕ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯕꯦꯔꯤ ꯃꯆꯩ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯨꯝꯐꯝ ꯑꯃ ꯃꯍꯥꯛ ꯏꯈꯪ ꯈꯪꯖꯗꯦ ꯁꯥꯅꯧꯅ ꯃꯈꯥ ꯇꯥꯏ ꯅꯃꯧ ꯅꯨꯄꯤꯅꯁꯨ ꯇꯧꯔꯨꯅꯨꯅ ꯍꯥꯏꯔꯕꯅꯤ ꯏꯃꯥꯒꯤ ꯕꯦꯔꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯛꯅꯤꯡꯕꯒꯦ ꯕꯦꯔꯤ ꯊꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯣꯛ ꯀꯪꯀꯨ ꯈꯨꯔꯤꯕꯗꯣ ꯍꯟꯗꯛꯇꯤ ꯕꯦꯔꯤ ꯊꯛꯇꯦ ꯈꯔ ꯐꯔꯦꯅ ꯈꯜꯂꯤꯉꯩ ꯑꯁꯤꯗ ꯂꯣꯟꯅ ꯑꯃꯨꯛ ꯉꯁꯤ ꯏꯃꯥ ꯃꯇꯨꯡꯗ ꯇꯧꯔꯅꯨꯀꯣ ꯏꯕꯨꯡꯉꯣ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯉꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯍꯩꯅꯈ꯭ꯔꯕ ꯊꯃꯣꯏꯗ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕ ꯕꯦꯔꯤꯒꯤ ꯃꯍꯥꯎ ꯑꯁꯦ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯏꯃꯥ ꯕꯦꯔꯤ ꯃꯆꯩ ꯃꯆꯥ ꯈꯔ ꯊꯛꯄ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦꯅꯦ ꯕꯦꯔꯤ ꯊꯛꯄ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯁꯨꯝ ꯇꯧꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯊꯛꯑꯅꯣꯕ ꯏꯃꯥ ꯂꯩꯔꯦꯟꯗꯣꯝꯕꯤꯗꯨ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯃꯄꯥ ꯀꯔꯤ ꯇꯧꯔꯒꯦ ꯁꯪꯒꯣꯏ ꯃꯅꯤꯡꯁꯤꯗ ꯕꯦꯔꯤ ꯊꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯏꯃꯥꯁꯦ ꯍꯥ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯨꯅꯣꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯛꯅꯤꯡꯕ ꯕꯦꯔꯤꯅꯣ ꯌꯥꯝ ꯊꯛꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯅꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯕꯦꯔꯤ ꯃꯄꯨꯟ ꯄꯔꯦꯡꯅ ꯌꯥꯟꯖꯅꯤ ꯃꯈꯣꯏꯕꯨ ꯀꯤꯕꯗꯒꯤ ꯃꯆꯤꯜ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯃꯇꯨꯡꯗ ꯊꯛꯂꯔꯣꯏ ꯃꯇꯨꯡꯗ ꯊꯛꯑꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯊꯛꯑꯔꯣꯏ ꯍꯥꯏꯔꯒ ꯂꯣꯟꯅ ꯍꯦꯛꯇ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯏꯃꯥꯒꯤꯁꯦ ꯌꯥꯝ ꯊꯨꯅ ꯁꯤꯅꯤꯡꯕꯒꯤ ꯋꯥꯔꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕꯗꯤ ꯇꯥꯍꯟꯕꯤꯔꯝꯒꯅꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯃꯇꯨꯡ ꯊꯛꯂꯔꯣꯏ ꯂꯩꯔꯦꯟꯇꯣꯡꯕꯤ ꯃꯇꯨꯡ ꯊꯛꯑꯔꯣꯏ ꯃꯇꯨꯡ ꯅꯠꯇꯦ ꯕꯦꯔꯤ ꯂꯩꯔꯤꯕ꯭ꯔꯥ ꯄꯨꯊꯣꯔꯛꯑꯣ ꯈꯣꯡꯕꯥꯟꯗ ꯂꯣꯏꯅ ꯍꯨꯟꯗꯣꯛꯈꯤꯒꯦ ꯕꯦꯔꯤ ꯃꯅꯝꯁꯦ ꯑꯩꯅ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯁꯠ ꯄꯨꯊꯣꯔꯛꯑꯣ
Imau ibema machay amatangni atai leitre. Nachindu thiganu. Nangi nagu chap chana aina khangbajani. Sasa puthoro atai. Imau ibema ngasai nani tombi dagi beri machay asimatang thakning man khraduna ni hobani. Atai di leitre. Leitre hairabani na phari. Kariguma matungda heklona tumina tha amaba. Aibu phate haigan. Sajauna mamada mohai. Yare ma imung jam. Hoi hoi. Thoibi imungda janki leiren tombina mapuribada yengduna haihawe. Masigi hanubise yam pharoi dori. Ngangba sakpa mai da tade. Mane he hingduna leiriba makai aise chin kan bi haibado adumak taratabani. Yare nangsu. Nate chakpu loirabro. Loibadi loire thidri. Adudi thiduknaba tawrodana changu. Asumna hainaduna makhoi ani su imungda janki. Thoibi pamung aduda famduna leiri wakhal aduda khali. Karigi aina beri thakpa thadokpa thakani kushini noine hekta thakpa yaroi na hairaga aina thadokadro phongna natrabasu lona adum ai thakani hojik aigi khutta leiribase beri mapun anini asi loina ba thakani tasengna masida lai chukhibana machanupa amari mamong nupina fana ngang chairaga so aduma beri thakani haina maha khalle numit kharani haujin khraba matungni thoibi lona magi beri adu thakpa lepte ngasidi yumda asum leishingadabagi saruk haiduna asai phabu chathokluge haina mahal mayumdagi thorakle aduga makha pangna chumjingna haitharai lambida achat awak tawriba misting adushu hanna mamit aduda tanaduna yengi makhoi mathau chinba ngaktane magi thabak chatliba aduda loina maipunaki nupi ama khakna lambida chatliba thoibi bu uraduna kaurei ibok thoibi kadomdano kadaida linglibano Bema, yumda laibase ware haiduna adu chathokpa jani. Abokse udaba phana koire aidi. Hanadi aikhoi mathaklomdaga yam laambani lakhidreba. Ahalga oisilakpa sida kayabu chathokpa ngamdre dai bema. Adubudi chumba. Adu dai bo. Yumda sum laisinba phate. Ngahak sum chathokadabani. Hoi. Abo, aingonda kabuk mayam yauri. Amma chahause. Kaithel leirakpani. Asi haiduna makuta yaliba khaw adu phakthokduna makuna humjinduna kabuk matu mama puthoraktuna pi se abo si chawo kadai masu lawsilli nupiduna amu abok thoibi naba yade ko kuina sangna punsi si ko naba yade hoi adudi aiso muk chakhrage hoi nupidu chatkre thoibi makuta pairiba kabuk adu chaduna makha pangna haithai lambi aduda kanagumba misak amaga hek thengnare thoibi magi thanglamba makong adu chap lepi aduga mana uriba nupa adugi saktam aduda mamit adu kuptana yengduna leiki nupa adu mahakna masak munda khangba mini mana hek kawi ibungo nupa adu nasu ibok thoibi udaba bong thokna kui kadomda lengliba thoibi mana changsanuna wa makha tarwe asum chatlibani nangdina sakna sawu khidaba kui naha makhai nangbu mafam kadaida leirubage abo onthokpagi wa haibaduni damase ayum thangnaba lepak aina hek lanonba chatpa mafam aduda ai leiruri chahi kaya suraba aina nangbu ukhidabase chahi mari manga mukti suramlani hoi adumaina surambadai kuire mafam asomdasu lakidaba nupa asigi mamingna thokchau mahak lebak asidagini chahi mangamu asi mafam asida mahak halaktabi atopa lebakta karigumba maram amagi leirui leibak asidagi phajaba yonba yaba mine hek pamnagadaba potlam singkhomduna puraga atopa lebak singda chattuna mahakna yonbani basina mahakki mathauni yumthangnaba leibak adudagi mahakna leibak asida yamna marang kaina lalonba purakhiba posak asina birini birigi haktaga sida ibok thoibiga makoi ani masak khangnakhibani ibok thoibina thokchawdagi beri toina le mana yonba beri na mahau leiba hele haina haije aduna mahakna leiribani toina leibadagi makoi ani su masak khangnakhibani kuireda nangi ahawba beri ga thakidaba nangdi aduma leibaga sida mafam asida lakhidre nangi beri leige haina ai matam kaya ngairamkhibani atopadagi leidana nangi dagi leiba beri na ne hena hawba heli atopagini mahau wali ngasi nangbo amu uba sida haukraba matam ado
ꯈꯪꯅꯤꯡꯕꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏꯗ꯫ ꯑꯕꯣꯛ, ꯕꯦꯔꯤꯒꯤ ꯋꯥꯗꯤ ꯑꯩꯉꯣꯟꯗ ꯃꯄꯨꯜ ꯑꯃꯗꯤ ꯌꯥꯎꯔꯤ, ꯁꯤꯃꯇꯪꯅꯤ꯫ ꯑꯗꯨꯒ ꯏꯕꯣꯛ, ꯑꯩꯁꯨ ꯂꯂꯣꯟꯕ ꯇꯣꯛꯏ, ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯃꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯆꯔꯔꯣꯏ꯫ ꯂꯂꯣꯟꯕꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯄꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯦꯡꯖꯨꯝꯗ ꯌꯥꯜꯂꯤꯕ ꯅꯝꯕꯣꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯕꯦꯔꯤ ꯃꯄꯨꯜ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯗ ꯄꯤ꯫ ꯏꯕꯣꯛ ꯊꯣꯏꯕꯤ, ꯁꯦ ꯕꯦꯔꯤ ꯃꯄꯨꯜ ꯑꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯌꯥꯔꯅꯤꯗ꯫ ꯀꯔꯤꯒꯤ ꯌꯥꯕꯅꯣ, ꯍꯦꯛꯇ ꯂꯧꯁꯤꯜꯂꯨ꯫ ꯑꯩꯒ ꯎꯅꯈꯤꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯩꯅ ꯌꯣꯟꯕ ꯕꯦꯔꯤꯒꯤ ꯃꯍꯥꯎ ꯑꯁꯦ ꯊꯛꯇꯕ ꯀꯨꯏꯃꯟꯕ ꯑꯁꯤꯗ ꯁꯣꯏꯗꯅ ꯀꯥꯎꯔꯝꯃꯅꯤ꯫ ꯁꯤꯃ ꯄꯥꯏꯁꯤꯟꯕꯤꯔꯣ꯫ ꯑꯩꯅꯁꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯛ ꯄꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯕꯣꯛ, ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯕꯦꯔꯤ ꯑꯁꯤꯅ ꯑꯩꯅ ꯌꯣꯟꯕ ꯕꯦꯔꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯕꯣꯛ ꯊꯣꯏꯕꯤꯅ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯨꯄꯥꯁꯤꯒꯤ ꯋꯥꯉꯥꯡꯗ ꯋꯥꯈꯜ ꯇꯥꯗꯕ ꯑꯃꯗꯤ ꯏꯌꯥꯎꯗ ꯌꯥꯎꯔꯤ꯫ ꯊꯣꯏꯕꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯊꯣꯛꯇꯨꯅ ꯕꯦꯔꯤ ꯑꯗꯨ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯪꯉꯤ, ꯊꯣꯛꯆꯥꯎ, ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯁꯤꯕꯨ ꯑꯩꯕꯨ ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯤꯟꯐꯝ ꯑꯁꯤ ꯄꯨꯡꯂꯦꯞ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯕꯣꯛ, ꯁꯣꯝꯗ ꯂꯝꯕꯤ ꯃꯇꯥꯏꯁꯦ ꯊꯩꯖꯤꯟꯁꯦ, ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯂꯤꯒꯦ꯫ ꯏꯕꯣꯛꯁꯦ, ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯏꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ꯫ ꯁꯣꯝꯗ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯩꯖꯤꯜꯂꯤ꯫ ꯊꯣꯏꯕꯤꯅ, ꯀꯩꯗꯧꯕ? ꯅꯪꯅ ꯆꯍꯤ 5 ꯑꯁꯤꯗ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤ? ꯋꯥꯔꯤ ꯂꯤ, ꯑꯩ ꯇꯥꯒꯦ꯫ ꯌꯥꯅꯤꯕꯣ, ꯑꯩ ꯂꯤꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯊꯩ꯫ ꯑꯁꯤꯒꯨꯝꯕ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯊꯣꯛꯆꯥꯎ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯄꯨꯅꯅꯕ ꯃꯍꯥꯛ ꯍꯣꯠꯅꯩ꯫ ꯂꯩꯕꯥꯛ ꯀꯌꯥꯗ ꯀꯣꯏꯅ ꯆꯠꯄ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ꯫ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛ ꯊꯨꯡꯂꯔꯦ꯫ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯃꯍꯥꯛ ꯈꯪꯂꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯨꯔꯛꯄ ꯂꯂꯣꯟꯄꯣꯠ ꯑꯣꯏꯕ ꯑꯁꯤ ꯕꯦꯔꯤꯅꯤ꯫ ꯕꯦꯔꯤ ꯑꯁꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯥꯁꯨ ꯕꯦꯔꯤ ꯊꯛꯏ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯊꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯃꯍꯥꯎ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯎ ꯃꯨꯟꯅ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯪꯕ ꯕꯦꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯂꯣꯟꯄꯣꯠ ꯑꯣꯏꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯈꯨꯜ ꯑꯃꯗꯤ ꯅꯠꯇꯦ꯫ ꯊꯣꯛꯆꯥꯎ ꯊꯥ ꯑꯃꯗ 2-3ꯂꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯕꯦꯔꯤ ꯃꯄꯨꯜ ꯅꯝꯕꯣ ꯃꯌꯨꯝ ꯂꯧꯏ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯔꯝꯗꯝꯗ ꯄꯨꯔꯛꯇꯨꯅ ꯑꯃꯨꯛ ꯌꯣꯟꯕꯅꯤ꯫ ꯁꯦꯟꯗꯣꯡꯁꯨ ꯌꯥꯝꯅ ꯐꯪꯏ꯫ ꯀꯥꯟꯅꯔꯦ ꯍꯥꯏꯕ ꯑꯃ ꯆꯞ ꯆꯥꯅ ꯈꯪꯂꯕꯗ ꯁꯤꯟꯐꯝ ꯑꯁꯤꯗ ꯃꯈꯥ ꯁꯨꯝ ꯆꯠꯊꯈꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯨ ꯊꯣꯛꯆꯥꯎꯒꯤ ꯃꯐꯝꯗ ꯑꯣꯏꯈꯤ꯫ ꯕꯦꯔꯤ ꯃꯄꯨꯜ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯅꯝꯕꯣ ꯑꯗꯨꯗ ꯄꯤꯛ ꯊꯟꯅ ꯍꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯂꯩꯕꯥꯛ ꯇꯝꯅ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯃꯈꯣꯡꯅ ꯆꯠꯄꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯥꯡꯕꯨꯗꯤ ꯂꯂꯣꯟꯕ ꯃꯇꯝꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅꯁꯨ ꯆꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯣꯛꯆꯥꯎ ꯃꯍꯥꯛꯇꯤ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯁꯒꯣꯜ ꯇꯣꯡꯕ ꯉꯝꯗꯦ꯫ ꯁꯒꯣꯜ ꯑꯃ ꯂꯩꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞꯅꯤ꯫ ꯃꯐꯝ ꯑꯗꯨ ꯂꯝꯍꯥꯡꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯕ ꯑꯁꯤꯇꯕꯨ ꯂꯝꯍꯥꯡ ꯀꯌా ꯑꯃ, ꯆꯤꯡꯄꯥꯠ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯊꯟꯇ ꯂꯝꯍꯥꯡ ꯑꯗꯨꯗ ꯆꯠꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯀꯣꯛꯇ ꯃꯃꯥꯏ ꯃꯃꯤꯠꯇ ꯑꯃꯨꯕ ꯐꯤꯅ ꯈꯨꯝꯕ ꯅꯨꯄꯥ ꯃꯤꯑꯣꯏ ꯈꯔ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯠ ꯂꯦꯞꯂꯛꯏ꯫ ꯊꯣꯛꯆꯥꯎ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯈꯣꯏꯕꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯤꯍꯨꯜ ꯑꯗꯨ ꯐꯨꯏꯅ ꯆꯣꯡꯏ꯫ ꯅꯨꯄꯥ ꯑꯃꯅ ꯋꯥꯗꯤ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯃꯥꯒꯤ ꯃꯔꯦꯡꯖꯨꯝꯗ ꯌꯥꯜꯂꯤꯕ ꯅꯝꯕꯣ ꯃꯌꯨꯝ ꯑꯗꯨ ꯇꯥꯞ ꯍꯦꯛꯇ ꯃꯨꯟꯈꯤ꯫ ꯊꯣꯛꯆꯥꯎ ꯅꯝꯕꯣ ꯑꯗꯨ ꯃꯨꯟꯈꯤꯕ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯝꯕꯣ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯅꯩ꯫ ꯃꯔꯝꯁꯨ ꯁꯨꯛꯍꯥꯏ ꯍꯥꯏꯗꯅ ꯃꯥꯕꯨ ꯇꯥꯞ ꯍꯦꯛꯇ ꯐꯥꯈꯤ꯫ ꯃꯈꯨꯠ ꯑꯅꯤꯗ ꯃꯈꯣꯏꯅ ꯀꯟꯅ ꯐꯥꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗꯦ꯫ ꯃꯆꯤꯟ ꯑꯗꯨ ꯊꯣꯛꯅꯗꯤ ꯍꯥꯏꯈꯤ, ꯑꯩꯕꯨ ꯊꯥꯗꯣꯛ! ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯥꯔꯤꯁꯦ? ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ? ꯑꯩꯕꯨ ꯊꯥꯗꯣꯛ! ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯃꯈꯣꯏꯅ ꯇꯥꯗꯕ ꯃꯈꯩ ꯃꯍꯥꯛꯅ ꯃꯐꯝ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯑꯁꯨꯝ ꯄꯨꯈꯤ꯫ ꯊꯣꯛꯆꯥꯎ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯂꯦ꯫ ꯊꯣꯏꯕꯤꯅ, ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯞꯂꯕ꯭ꯔꯣ? ꯋꯥꯔꯤ ꯃꯈꯥꯗꯤ ꯀꯝꯗꯧꯔꯕ? ꯑꯕꯣ, ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯕꯦꯔꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯦ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯅꯤꯁꯥ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯕꯖꯥꯠꯅꯤ꯫ ꯑꯩꯗꯤ ꯃꯁꯤ ꯀꯔꯤꯁꯨ ꯈꯪꯂꯨꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯅꯤꯁꯥ ꯑꯗꯨꯕꯨ ꯂꯂꯣꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯥꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯕꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯆꯍꯤ 5 ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯈꯤ꯫ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗ ꯊꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯣꯟꯊꯣꯛꯏꯗ ꯃꯈꯣꯏꯁꯨ! ꯃꯤ ꯑꯃꯕꯨ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯤ ꯆꯩꯔꯥꯛ ꯄꯤꯔꯤꯅꯤ ꯍꯥꯏꯗꯅ ꯄꯤꯕ ꯍꯧꯅꯕ꯭ꯔꯥ? ꯂꯥꯏꯕꯛꯀꯤ ꯋꯥꯅꯤꯗ ꯃꯁꯤ꯫ ꯑꯗꯨꯒꯅꯦ ꯑꯕꯣꯛ ꯊꯣꯏꯕꯤ, ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯂꯕꯗ ꯑꯩꯅ
ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯍꯜꯂꯛꯈꯤ꯫ ꯑꯩꯅ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯂꯝꯕꯤꯗ ꯕꯦꯔꯤ ꯃꯄꯨꯟ ꯑꯃ ꯇꯥꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯕꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨ꯫ ꯃꯊꯥꯏ ꯊꯥꯏꯅ ꯑꯩꯅ ꯂꯂꯣꯟꯂꯝꯕ ꯕꯦꯔꯤ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯈꯨꯟꯖꯤꯟꯗꯨꯅ ꯑꯗꯨꯝ ꯄꯨꯔꯛꯑꯣ꯫ ꯃꯗꯨꯒꯤ ꯕꯦꯔꯤꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯏꯕꯣꯛꯊꯣꯏꯕꯤꯗ ꯄꯤꯔꯤꯁꯦ꯫ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯦꯔꯤ ꯑꯗꯨ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯩ꯫ ꯏꯕꯣ, ꯁꯤꯟꯐꯝ ꯑꯁꯤ ꯑꯩ ꯂꯦꯞꯂꯒꯦ ꯈꯜꯂꯦ꯫ ꯑꯩꯅ ꯀꯣꯏꯅ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯂꯦꯞꯂꯒꯦ ꯅꯤꯡꯂꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯏꯇꯨ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯑꯣꯏꯅ ꯂꯩꯔꯒꯦ꯫ ꯑꯩꯒꯤ ꯏ ꯄꯥꯎ ꯑꯃꯠꯇ ꯇꯥꯗꯅ ꯃꯈꯣꯏꯁꯨ ꯆꯍꯤ 5 ꯑꯁꯤ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯒꯤꯗꯃꯛꯇ ꯃꯈꯣꯏ ꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯣ, ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯃꯈꯣꯏꯕꯨ ꯌꯥꯝ ꯎꯅꯤꯡꯂꯦ꯫ ꯅꯨꯄꯥꯁꯤꯒꯤ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ, ꯏꯕꯨꯡꯉꯣ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯆꯔꯣ꯫ ꯅꯇꯨ ꯅꯆꯥꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯃꯨꯛ ꯑꯣꯏꯔꯣ꯫ ꯆꯠꯆꯔꯣ ꯆꯠꯆꯔꯣ, ꯑꯩꯁꯨ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ꯫ ꯑꯕꯣꯛꯁꯨ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯗꯨꯗꯤ ꯑꯕꯣꯛ, ꯑꯩ ꯆꯠꯂꯦ꯫ ꯑꯕꯣꯛ ꯊꯣꯏꯕꯤ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯀꯥꯏꯅꯈꯤ꯫ ꯅꯨꯄꯥꯗꯨ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯐꯝꯖꯥꯎ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏꯕꯤ ꯕꯦꯔꯤ ꯌꯥꯝꯅ ꯊꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯣꯡꯃ ꯊꯣꯛꯆꯥꯎꯅ ꯃꯉꯣꯟꯗ ꯄꯤꯔꯝꯈꯤꯕ ꯕꯦꯔꯤ ꯃꯥꯅ ꯃꯄꯣꯞ ꯑꯃꯠꯇ ꯀꯥꯏꯗꯅ ꯊꯝꯈꯤꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯝꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯏ꯫ ꯃꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏ꯫ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯏꯕꯣꯛꯊꯣꯏꯕꯤ, ꯃꯁꯤꯒꯤ ꯕꯦꯔꯤ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯕꯦꯔꯤ ꯊꯛꯄ ꯐꯪꯂꯔꯣꯏ꯫ ꯑꯩꯁꯨ ꯂꯂꯣꯟꯕ ꯂꯦꯞꯂꯦ꯫ ꯑꯔꯣꯏꯕ ꯕꯦꯔꯤ ꯃꯄꯨꯜꯅꯤ꯫ ꯃꯄꯨꯜ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯏꯊꯣꯛꯅꯤꯡꯗ꯭ꯔꯦ꯫ ꯊꯛꯇꯣꯛꯀꯗꯕꯒꯤ ꯁꯔꯨꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯈꯥꯡꯂꯒꯦ ꯈꯟꯗꯨꯅ ꯕꯦꯔꯤ ꯃꯄꯨꯜ ꯑꯗꯨ ꯎꯄꯨ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫